Ngasi tang 18 Irai numit asigi rasifal pizari. Mes rasigi oina wakal loksing thokpa tunglamchatki lambi semjaba yaba matam oi. Bres rasigi oina haksang ki oina sekhinjaba fai thabak ki potlum henkatkani. Mithun rasigi oina machak maral chawthokpa aru ahen pangjaba matamni mahairoi singki pau nungai gani. Karkat rasigi oina pungning wakal phagatchanaba hotnau imung manungga thabak kapunna warep lominau. Singha rasigi oina thabak tawbada mai pakpa watpa potmang semang thokanba matamni chekchitlu. Kainya rasigi oina sel thonggi lambi akaiba karisu leiroi thabak tawbadadi mai pakpa watkani. Tula rasigi oina marup mapang sagai nataiga muknaba hantharagani lalol atikta sendong phangani. Bresik rasigi oina yamna hena cheksinjaba matamni warep lobada taha ganu cheksillu. Danu rasigi oina wakal loksing thokpa phiral mamai chumba matamni hakchangki oina koklu nungairoi. Makar rasigi oina apikpa wathok lanthok khara loinagadori. Aruba waripti lawdanaba honau. Kumbha rasigi oina wakal loksing thokpa thabak tawada mai pakpa piri. Wakhalgi potlom hanthahalu. Mina rasigi oina sel thonggi lambi chakhwatchanabagi matamni thabak tawbada honajabada kanajaba phangani.